Mi kharana super success oirise karigino. Maramdi habit khetnabanani. Nahakna nahaki future lepte. Nahaki habit na nahaki future lepi. Aduna life change tawdaba habit mga khak haizage. Number 1. Set a specific goal. Nahakna kay pamge habado exactly lepiu. Mi ayambana makoy na pambado fangde. Karigino? Maramdi makoy kay pamge habado exactly lepte. Car pame, set car as your goal. Lupa lakun pame, set it as your goal. Number 2. Believe. Nahak na pamibado fangba waitokani haibasi thazabiyu. Madugi matung ina nahaki mind na tabak tawani. Nahaki set tawkiba goal fangnaba tabak tawa hogani. Number 3. Overcome any fear. Mai pakpami kudimak fear leitabra? Lay adubu makoy na face tawi overcome tawi. Nahak na kari fear lay list samdokpiu. For example, mayam mamangda toaga wangang bagi fear, fail oigadra haibagi fear, loina itokpiu. Aduga face tawiu overcome tawiu. Ay kide. Haina toina high view. Number 4. Start reading. Life change tawdaba books. Rich Dad, Poor Dad, Think and Grow Rich Kumba Pabiyu. Mi makal anilay. College lordi karigi amuk larik parudoino haiba ama. Aduga amana leptana khangningsba larik paningba ama. First category the yawa midi ordinary common people ama oina legani. Super success oiba ngamoy. Second category the yawa midi super successful people oigani. Kanadava mafumda matam manghanba lepiro social media gi maral nate mobilism gi maral nate nahaki mind gi problem ni. Ay larik paba haurage ay life change taurage toina high view khanbiyu. Your mind will accept your words and you will start reading. Number 5. Do what you love or love what you do. Nahakna pamjaba thabak tawba taragadi thawai yauna machu tana tawgani. Pamdaba thabak tawragana machu taroi. Aduna apama thabak tawbiyu natraga tawriba thabak ado nungsiba hairugadi madusu fai. Hariba habit mangasi sungsoi soidana tawbiyu life change tawbiyu. Mayambu tagatchari.